Respected Mr. Speaker Sir, ngasi ka House motion Manipur na Primaza Portuguese state hanjalaba matamda Manipur ma di Indian gi conflict wa khaina ba ngamgani habasi mapan thongda yengba di chumbadi mamba adubu manungkumna yengluraga di ngasi gi House gi honorable members sing amadi miyambu lana lamjing khirda asi kan jahona bagi damang agi points of view thamjage ahamada political amadi legal bill nenesi chumi lising ma jama pani futare Akasi tang tra min koi sobrin fangen lising amal jama pan nipu kan nipan October tang tang pan isai constitution ma semza duna adu gumla ba distinct political status is ba distinct historical is ba adu gumla democratic nation ama oire laibak thibna lising ma jama pan nipu ma pan October tang tang ada India gi phibanu na nam tin tin sen kabi matungda Manipur gi fajara ba leglam gi isial kaya amma aina thalaba Bharat sarkar gi sen sen thaba takre isiala si sarwa ma 1915 dai khoi gi parliament system lok tokre 1950 ada armed forces special power act thamjar tana chamjar bi chechen kaya gi jatam sin bi kre ibung gi paw kaya punsi Become the Kaya. Hi, Punima Asia, Indragi political designer Togan Bani. Must have been the Irom Sanu Samila Chahi, Charaka, Sarah Henkare, must have Mugi right to bow the center of Mugi right to like Kumbong, Nabigam, Ibum Pibam Citizens and Masana Maitake. Indragi political designer, Manipur territory integrated a song of Amadi Lona, Amadi Fonda. Kong Tangzale habasi June 19 sakini. Panzaningi badi India do political designer autonomy state pangiba kaya amalekre. Sakthung kaya ama pikre. Hari ba sakthung phana bigger so complete adi loy banai de habasi mayam hena khangna badi. Kaligma comforting ama hengala ba matamda sakthung adu lok thok habasi handagi Jammu and Kashmir na mayek lala ba khudam amani. India government na aikhogi Manipur ba kaidong ngi nuksi de habasi puari history da la abani. Masasa loy de. Tasengna aikhogi Manipur si annex tokshan gi badi lokshan gi bani. Masada mutual understanding of de aikhoina Masto ki banate. Karigama mutual understanding lai nambo itatari treaty party ani do ki kai khumna ba thoi respect lai pham thoi understanding lai pham thoi madu ki documentary ado parliament lai pham thoi lai bakti ba hai gadra do ki lok sabha ki MP ki maina na parliament da thikalba matam da parliament da ado gumla agreement ki document lai te hai basi ki karam ba India ki lalong do ai khoi ki Manipur ki history ki mang than na ba honari galba natraga ai khoi ki Manipur si India ki recently union amada yaure hai gadri ba amaram da mapung phadri ba India na ma mapung phadri ba Manipur amaga 1947 11 August adu kumla instrument of accession ni tasena mapung pharaba Indian government abadi mapung pharaba Manipur government na tawkiba maza agreement phawbada parliament da leite masibai khabi ngakpi senbina haina law ga khonga da adu kumla khwaidi chaba supreme court na masidi dispute ne masidi khagi jurisdiction wangmada leikha pot amani haina harak khabni masna takli ngasi motion na si political amadi legally view yengma matamda moment phangloi da badum ni kallaba chawa nungamada ai khoi yerum ta ga tokani ani subadi ngasi armed struggle amadi unlawful movement da yengnisi 1964 ki 1994 ba ai khoi gi ipa ga se yelong mai digi naharong gi oiba ai khoi gi mami ama tar khai mas zulai di ningsing me 1991 da adu komlo ba India gi power lina hai khre Manipur na India gi phiban na tin ba si aramani chum thok da bani Manipur gi rom dum lepsa labagi hakkan ba se malem gi sin ba thungna tha malem yaw ga da bani hai na hai ki balari adu boina masi gi wet emergency strength kalak pagi mauta he na na thare ba se ai khoi khamna nei na ga da bani maram ni ngasi ba sengkhai thongphai gi mang da tha laga kaidong oi da lal holu amana Manipur gi paja gi hul khang da thabak tor ga da bani te amadi Manipur paja mi am da tha jaga da ba thabana te ma ahoi na dum kai ba makhoi interest amada makhoi demand amada tawragla ba adugam ba common aspiration like ba adugam la armed struggle singduna aikhogi society as the image piragde masisu lady ning sembe handa the election handa the assembly abaduda aikhogi cap amadi pd gi MLA saram karam syam amadi khurai kendra gi MLA yai manda toki bada Manipur gi oiba pajagi chakthung gi BPL amadi AAY karamba party na oxygen gi habasi mayek singla ba khudamni maramaduna ning tambagi ihogda ning tamba talib kanguna ning tambagi pandom phangloi da matungda khara chakthung khara phangaga loire haiduna puthorapa adugum leba agenda oibana Manipur pajana chingnari amadi Manipur pajana support phangde democracy phangoi matam da ai khoigi nationalism ai khoi wakhal sata yaw na youth sinda yaw de maduna khudam de drug ke kaya da phone amadi lona sangthale basna tang kangu amada drug te lai sugre kangu amna materialist wanda lekre Manipur khana nei na ba matam da di nganga Manipur ge youth amatin di adu DJ gum adu gum da hairo lai matung da nga in bagum piri sogani masna takli ai khogi Manipur ge ba nationalism ba wala ga habase masna so loi de Mr. Speaker ai khoi tawsi masina hari madudi lamben amani lamben as speaker ba tumil phau pai de ai khoi bi pan tangi economic infrastructure industry technology matik sana leta barina ai khoi hana depend on the intermediary se matamang da foreign good boycott ose mai leine ba government department akhoi boycott ose matamang mami tang mana pang la ba India government makudo na mami lock thoragani hiram khudi made sana bagi da bakta
मिपान तांगा लेबा अदुगुम इरमदमनि पॉलिटिशियन कदाय चखरे पालिंगाय दसु हैंग दसु नोन जगदबने मतम मसना बेन नाम की वारी निंसिंगमै पालिंगाय दा हैंग नोन जगदबा से आइखोइने मतम साखनबो होनकिसि आइखोइ इंडिपेंडेंट तौन होनकिसि मरमदन मिस्टर स्पीकर सर असिगुमलबा मोशन लीगली पॉलिटिकली सोशल इकोनॉमिक दा मूवमेंट अमतसु यावबिरारोइदबा कनामतनुस ममिता होइदबा मोशन असला लान लमजिंग खगदबा से मोशन असि विथड्रॉ तौनबगी दमकता स्पीकर अमदि हाउस मेंबर की पुनिंग सिंह सिंजरी थैंक यू